ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯑꯗꯨꯁꯨ ꯅꯝꯕꯤꯌꯨ꯫ ꯂꯩꯖꯔꯦ ꯍꯧꯖꯤꯛ 10 ꯁꯨꯕ ꯁꯔꯨꯛ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯅ ꯃꯥꯡꯈꯤꯕ ꯇꯥꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯣꯏꯍꯧꯔꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ꯫ ꯊꯋꯥꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯎꯔꯝꯃꯤ꯫ ꯈꯝꯕꯅ ꯊꯋꯥꯟꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯨꯔꯦꯁꯅ ꯃꯪꯂꯒꯇ ꯂꯩꯔꯦ, ꯌꯥꯝ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯃꯣꯏꯔꯥꯡꯅ ꯅꯨꯡꯁꯤꯕ ꯌꯦꯜ ꯈꯨꯂꯛꯄ ꯃꯥꯜꯂꯤꯗ ꯃꯥꯒꯤꯁꯦ꯫ ꯁꯨꯔꯦꯁꯅ ꯀꯅꯥ ꯃꯥꯜꯂꯤ? ꯑꯩꯗꯤ ꯈꯪꯉꯤ꯫ ꯈꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯑꯣ꯫ ꯁꯨꯔꯦꯁꯅ ꯍꯣ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯕꯣꯏꯅꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯁꯨꯔꯦꯁꯅ ꯐꯥꯒꯤꯔꯣ, ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯝꯗꯣꯏ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯠꯅꯁꯨ ꯌꯥꯝ ꯆꯥꯅꯩ, ꯏꯪ ꯇꯞꯄꯁꯨ ꯃꯥꯟꯅꯩ꯫ ꯈꯝꯕꯅ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯕꯣꯏꯅꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯋꯥꯟꯗ ꯍꯦꯛꯇ ꯍꯪꯂꯒ ꯂꯣꯏꯔꯦ꯫ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯊꯋꯥꯟ, ꯑꯣ ꯊꯋꯥꯟ! ꯊꯋꯥꯟ ꯃꯪꯂꯥꯟꯗꯒꯤ ꯃꯪꯐꯥꯎꯅꯔꯛꯏ꯫ ꯕꯣꯏꯅꯥꯎꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯦ ꯚꯥꯏ? ꯕꯣꯏꯅꯥꯎꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯍꯟꯗꯛ ꯃꯔꯛꯁꯤ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯤꯕꯅꯤ꯫ ꯊꯋꯥꯟꯅ ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯗ ꯈꯦꯠꯅꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯈꯝꯕꯅ ꯃꯆꯤꯟ ꯀꯌꯥ ꯊꯤꯅꯣ, ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯗꯕ ꯍꯥꯏꯗꯨꯔꯣ? ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ꯫ ꯁꯨꯔꯦꯁꯅ ꯑꯁ ꯌꯥꯔꯦꯁꯤ ꯇꯣꯛꯑꯣ, ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯂꯁꯤ꯫ ꯊꯋꯥꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛꯇ ꯑꯩ ꯍꯥꯏꯕꯤꯒꯦ, ꯊꯃꯣꯏꯗ ꯂꯣꯠꯅ ꯁꯨꯝ ꯊꯝꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ꯫ ꯈꯝꯕꯅ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯒ ꯅꯪꯒꯤ ꯃꯔꯥꯏ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯗꯣ ꯋꯥꯍꯜꯂꯅꯤ꯫ ꯅꯨꯄꯥ ꯊꯣꯛꯑꯣ, ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯃꯥꯟꯅ ꯂꯩꯌꯨ ꯈꯪꯉꯕ ꯀꯣꯟꯊꯣꯛ꯫ ꯊꯋꯥꯟꯅ ꯍꯣꯁꯇꯦꯜꯗ ꯍꯟꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯐꯣꯡꯗꯩ ꯈꯜꯂꯤꯅ ꯑꯩꯁꯨ꯫ ꯏꯀꯥꯏꯅ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯁꯨꯔꯦꯁꯅ ꯑꯗꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ? ꯈꯝꯕꯅ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯏꯗꯅ ꯚꯥꯏ꯫ ꯊꯋꯥꯟꯅ ꯅꯨꯡꯁꯤ ꯐꯣꯡꯂꯒ ꯌꯥꯔꯛꯂꯗꯤ ꯃꯁꯛ ꯇꯥꯛꯂꯒꯦ, ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯅꯤ, ꯃꯥꯁꯨ ꯏꯀꯥꯏꯅꯤ, ꯑꯩꯁꯨ ꯏꯀꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯍꯪꯕꯅꯤꯗ, ꯅꯪꯒꯤ ꯅꯃꯥꯏ ꯈꯨꯁꯣꯟꯗꯨꯒ꯫ ꯁꯨꯔꯦꯁꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯂꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯐꯣꯡꯍꯧꯗ꯭ꯔꯒ ꯑꯃꯨꯛ ꯉꯥꯎꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯁꯨꯔꯦꯁꯀꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛ ꯊꯠꯅ ꯊꯋꯥꯟꯅ ꯐꯠ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯈꯝꯕꯅ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯣ ꯅꯨꯡꯁꯤꯖꯕꯒ ꯐꯪꯍꯧꯗꯕ ꯍꯥꯏꯕꯁꯦ ꯋꯥꯗꯤ ꯋꯥꯕꯅꯤꯍꯦ ꯚꯥꯏ꯫ ꯊꯋꯥꯟꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯇ꯭ꯔꯤꯞꯁꯤꯗ ꯐꯣꯡꯂꯒꯦꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯈꯝꯕꯅ ꯍꯣꯏ ꯑꯣꯜ ꯗ ꯕꯦꯁ ꯚꯥꯏ꯫ ꯑꯁꯣꯝꯗꯅ ꯇꯤꯅꯥꯅ ꯈꯜꯂꯤ, ꯊꯋꯥꯟꯗ ꯀꯔꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯍꯟꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ꯫ ꯄꯪꯂꯤꯕ ꯈꯨꯄꯪꯁꯤꯒ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯁ ꯉꯝꯗꯕꯗꯤ ꯌꯥꯔꯣꯏ, ꯑꯩ ꯆꯦꯅ ꯁꯨꯃꯥꯏꯅ ꯊꯤꯔꯗꯤ ꯑꯣ ꯃꯥꯏ ꯒꯣꯗ꯫ ꯋꯥꯈꯜ ꯈꯜꯂꯒ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯗꯨꯅ ꯂꯩꯕꯗꯨꯗ ꯇꯤꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯉꯍꯥꯛ ꯃꯃꯥꯡꯗꯤ ꯊꯋꯥꯟ ꯅꯨꯡꯁꯤ ꯐꯣꯡꯂꯛꯑꯅꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯊꯣꯏꯊꯣꯏꯕꯤꯅ ꯐꯣꯡꯂꯛꯑꯔꯣꯏ ꯍꯥꯏꯅ ꯀꯤꯔꯕ ꯃꯇꯥ? ꯇꯤꯅꯥ ꯀꯤꯗꯦꯗ, ꯃꯥꯅꯕꯨꯗꯤ ꯅꯨꯡꯁꯤꯔꯕꯅꯤ, ꯐꯣꯡꯂꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯉꯥꯎꯍꯟꯒ ꯐꯣꯡꯍꯟꯗꯣꯏꯅꯤ ꯈꯪꯉꯕ? ꯄ꯭ꯔꯤꯌꯥꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯒꯤꯗꯒꯤ ꯅꯪ ꯑꯣꯏꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯤꯅꯥꯅ ꯅꯈꯣꯏ ꯑꯃꯀꯣ, ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤ, ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯛꯂꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯇꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯅꯤ ꯈꯪꯉꯕ? ꯄ꯭ꯔꯤꯌꯥꯅ ꯑꯣ ꯐꯔꯦ꯫ ꯑꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯅꯕꯗꯤ ꯀꯣꯟꯅꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯇꯤꯅꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯛꯄ ꯐꯝꯂꯨꯁꯤꯔꯣ? ꯑꯊꯣꯏꯕꯤꯅ ꯏꯁ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯄ꯭ꯔꯤꯌꯥꯅ ꯌꯥꯔꯣꯏꯍꯦ, ꯃꯦꯝꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯇꯤꯅꯥꯅ ꯃꯦꯝ ꯌꯥꯎꯅ ꯐꯝꯂꯨꯕꯗꯤ ꯀꯝꯗꯧꯕ? ꯊꯣꯏꯊꯣꯏꯕꯤꯅ ꯃꯦꯝꯅꯕꯨ ꯌꯥꯔꯗꯤ ꯌꯥꯏꯅꯦ꯫ ꯑꯊꯣꯏꯕꯤꯅ ꯊꯋꯥꯟ ꯈꯣꯏꯅ ꯀꯃꯥꯏꯅ ꯀꯧꯊꯣꯛꯁꯤꯕ? ꯇꯤꯅꯥꯅ
ꯑꯗꯨꯁꯨ ꯑꯩ ꯇꯧꯒꯦꯅꯦ ꯅꯣꯏ ꯌꯦꯡꯉꯣ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯤꯕꯣ ꯇꯤꯅꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯜꯂꯛꯑꯣ ꯑꯊꯣꯏꯕꯤꯅ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯈꯤꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯤꯅꯥꯅ ꯑꯁ ꯅꯣꯏ ꯑꯃ ꯄꯨꯠ ꯁꯥꯔꯒ ꯇꯝꯅꯁꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯊꯣꯏꯊꯣꯏꯕꯤꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯄ꯭ꯔꯤꯌꯥꯅ ꯑꯩ ꯌꯥꯎꯔꯣꯏꯀꯣ ꯃꯗꯨ ꯐꯠꯇꯦꯀꯣ ꯑꯊꯣꯏꯕꯤꯅ ꯐꯠꯇ꯭ꯔꯗꯤ ꯂꯩꯍꯧꯔꯨꯅꯨ ꯇꯤꯅꯥ ꯑꯊꯣꯏꯕꯤ ꯊꯣꯏꯊꯣꯏꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯀꯦ ꯇꯧꯕꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯇꯥꯎ ꯋꯥꯈꯜ ꯍꯥꯟꯅ ꯐꯖꯅ ꯈꯟꯊꯧ ꯅꯨꯃꯤꯗꯥꯡꯁꯤꯗ ꯕꯨꯠ ꯁꯥꯕ ꯍꯥꯏꯁꯦ ꯍꯣꯇꯦꯜꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯀꯤ ꯑꯣꯖꯥꯁꯤꯡꯅ ꯑꯃꯨꯛ ꯈꯪꯂꯛꯂꯒ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯂꯒꯅ ꯀꯝꯗꯧꯕ ꯆꯣꯡꯗ꯭ꯔꯤꯉꯩꯗ ꯇꯥꯐꯝ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯑꯍꯟꯁꯤꯡꯒꯤ ꯄꯥꯎꯔꯧꯗꯣ ꯃꯇꯥꯎꯁꯤꯡ ꯇꯨꯝꯂꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯟꯅꯔꯁꯤ ꯑꯊꯣꯏꯕꯤꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯑꯣꯖꯥꯅ ꯈꯪꯂꯛꯂꯒ ꯏꯃꯥ ꯈꯣꯏ ꯑꯃꯨꯛ ꯌꯧꯈꯤꯅꯤ ꯊꯣꯏꯊꯣꯏꯕꯤꯅ ꯃꯇꯥꯎ ꯌꯥꯔꯦ ꯇꯨꯝꯂꯁꯤ ꯇꯤꯅꯥꯅ ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯏꯀꯤ ꯊꯤ ꯉꯥꯛꯇꯣ ꯐꯔꯦ ꯅꯈꯣꯏꯅ ꯌꯥꯗꯕꯅꯤꯅ ꯇꯨꯝꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯊꯣꯏꯕꯤꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯁ꯭ꯇ꯭ꯔꯦꯁꯀ ꯃꯤꯁꯨ ꯊꯥꯅꯔꯨꯒꯦ ꯇꯤꯅꯥꯅ ꯑꯩꯒꯤꯁꯨ ꯊꯋꯥꯟꯒ ꯃꯤꯁꯨ ꯂꯥꯛꯑꯝꯒꯅꯤ ꯍꯔꯥꯎꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯣꯟ ꯆꯥꯔꯖ ꯇꯧꯐꯝꯗꯒꯤ ꯂꯧꯔꯒ ꯌꯦꯡꯕꯗ ꯃꯤꯁ ꯑꯃ ꯂꯥꯛꯂꯝꯃꯤ ꯊꯋꯥꯟꯅ ꯇꯨꯝꯂꯕꯣ ꯇꯤꯅꯥ ꯍꯔꯥꯎꯔꯗꯅ ꯃꯣꯟ ꯅꯣꯛꯂꯒ ꯇꯨꯝꯗ꯭ꯔꯤꯌꯦ ꯊꯋꯥꯟꯅ ꯉꯁꯥꯏꯗꯒꯤ ꯃꯤꯁ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯇꯤꯅꯥꯅ ꯅꯅꯥꯛꯇ ꯀꯔꯝ ꯆꯠꯁꯤꯒꯦ ꯈꯜꯂꯝꯕꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯟ ꯁꯣꯜꯂꯒ ꯃꯦꯁꯦꯖ ꯍꯜꯂꯝꯃꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ ꯑꯗ ꯈꯪꯍꯧꯗ꯭ꯔꯕ ꯊꯋꯥꯟꯅ ꯑꯩꯗꯤ ꯇꯨꯝꯈ꯭ꯔꯖꯥꯠꯅ ꯈꯜꯂꯨꯔꯦ ꯇꯤꯅꯥꯅ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯊꯋꯥꯟꯅ ꯅꯪꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯇꯤꯅꯥ ꯍꯔꯥꯎꯗꯅ ꯃꯌꯥꯝ ꯀꯧꯔꯒ ꯃꯦꯁꯦꯖ ꯌꯦꯡꯍꯜꯂꯤ ꯊꯋꯥꯟ ꯑꯩꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤꯁꯤ ꯎꯔꯕ ꯃꯥ ꯑꯩ ꯐꯖꯅ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯦ ꯑꯊꯣꯏꯕꯤꯅ ꯑꯩꯒꯤ ꯍꯦꯔꯣꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯦꯁ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯊꯣꯏꯊꯣꯏꯕꯤꯅ ꯑꯩꯕꯨ ꯄꯥꯞ ꯑꯃꯨꯛ ꯄꯨꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯆꯦꯂꯦꯟꯖ ꯀꯥꯡꯊꯣꯛꯆꯔꯒꯦ ꯇꯤꯅꯥꯅ ꯌꯥꯔꯣꯏ ꯑꯩꯅ ꯉꯝꯗꯥꯏꯁꯤꯗ ꯐ꯭ꯂꯤꯞ ꯇꯧꯒꯅꯣ ꯊꯣꯏꯊꯣꯏꯕꯤꯅ ꯐ꯭ꯂꯤꯞ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯏꯖꯠ ꯇꯨꯞꯂꯕ ꯃꯇꯧꯁꯤꯗ ꯇꯤꯅꯥꯅ ꯌꯥꯔꯁꯦ ꯑꯩꯈꯣꯏ ꯀꯣꯟꯅ ꯑꯥꯏꯗꯤꯌꯥ ꯇꯧꯔꯁꯤ ꯑꯩ ꯃꯦꯁꯦꯖ ꯑꯝꯇ ꯍꯟꯈꯤꯒꯦ ꯇꯤꯅꯥꯅ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯑꯩꯒꯤ ꯃꯦꯁꯦꯖ ꯉꯥꯏꯔꯝꯃꯤꯕ ꯇꯨꯝꯗꯕ ꯃꯈꯩ ꯊꯋꯥꯟꯅ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤꯗ ꯅꯪꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯌꯥꯝ ꯇꯞꯂꯤꯁꯤ ꯀꯅꯥ ꯇꯦꯛꯁ ꯇꯧꯅꯔꯤꯅꯣ ꯇꯤꯅꯥꯅ ꯅꯪꯒ ꯈꯛꯇꯅꯤꯗ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒ ꯇꯦꯛꯁ ꯇꯧꯅꯕ ꯑꯁꯨꯛ ꯊꯦꯡꯅ ꯅꯪ ꯅꯠꯇꯅ ꯊꯋꯥꯟꯅ ꯍꯔꯥꯎꯔꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯩꯈꯤ ꯃꯦꯁ ꯍꯟꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯪꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯁ ꯑꯃ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ ꯈꯪꯂꯗꯨꯅ ꯌꯦꯡꯕꯗ ꯇꯤꯅꯥꯒꯤ ꯃꯤꯁ ꯑꯣꯏꯔꯝꯃꯤ ꯇꯤꯅꯥꯅ ꯊꯋꯥꯟ ꯅꯪ ꯃꯦꯁ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯇꯨꯝꯂꯒꯦ ꯇꯨꯝꯅꯤꯡꯂꯛꯂꯦ ꯌꯥꯝꯅꯁꯨ ꯊꯦꯡꯂꯦ ꯅꯪꯁꯨ ꯋꯥꯔꯝꯒꯅꯤ ꯇꯨꯝꯊꯣꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯋꯥꯟ ꯃꯦꯁꯇꯤ ꯊꯥꯅꯅꯤꯡ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯇꯨꯝꯂꯣ ꯒꯨꯗ ꯅꯥꯏꯠ ꯇꯤꯅꯥꯅ ꯅꯨꯡꯁꯤꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯍꯟꯖꯤꯟ ꯄꯥꯔꯒ ꯅꯨꯡꯉꯥꯏꯖꯈꯤ